ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯕꯣꯛꯀꯤ ꯑꯔꯣꯟꯕ ꯃꯍꯩ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯕꯣꯛꯀꯤ ꯑꯔꯣꯟꯕ ꯃꯍꯩ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯆꯥꯛ ꯊꯣꯡꯕꯅ ꯊꯣꯡꯕ, ꯂꯥꯏꯔꯤꯛ ꯄꯥꯕꯅ ꯄꯥꯕ, ꯊꯕꯛ ꯆꯠꯄꯅ ꯆꯠꯄ ꯀꯌా ꯑꯃ ꯇꯧꯅꯔꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯔꯤꯉꯩ, ꯃꯥꯒꯤ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯏꯕꯦꯂꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯤ ꯆꯟꯆꯟ, ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯩꯔꯤ꯫ ꯆꯟꯆꯟ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯆꯟꯆꯟꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯕꯣꯛꯀ ꯂꯣꯏꯅꯕ ꯑꯃꯗꯤ ꯃꯕꯣꯛꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯕꯦꯂꯩ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯍꯅꯨꯕꯤ ꯑꯃꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯔꯤꯅꯣꯃ ꯇꯧꯔꯛꯄꯗ ꯁꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯏꯕꯦꯂꯩꯒꯤ ꯃꯁꯨꯁꯤꯡ ꯅꯠꯇ꯭ꯔꯒꯁꯨ ꯃꯆꯥꯁꯤꯡ ꯉꯥ ꯃꯔꯨꯃꯛꯇ ꯄꯜꯂꯛꯂꯕꯁꯨ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯆꯥꯛ ꯆꯗꯨꯝ ꯇꯥꯔꯒ ꯍꯦꯛ ꯆꯨꯜꯍꯟꯕꯗ ꯍꯦꯛ ꯐꯕꯒꯨꯝꯕ, ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄꯗꯧꯅ ꯃꯁꯥ ꯂꯥꯏꯍꯧ ꯍꯧꯕ, ꯆꯤꯡ ꯀꯥꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯕꯁꯨ ꯏꯁꯤꯡꯗ ꯁꯣꯜꯂꯒ ꯄꯤꯊꯛꯄꯗ ꯍꯦꯛ ꯐꯕꯒꯨꯝꯕ, ꯑꯗꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯄ꯭ꯔꯦꯛ ꯁꯣꯠ ꯃꯛꯀ ꯇꯧꯔꯛꯂꯕꯁꯨ ꯏꯕꯦꯂꯩꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯜꯂꯒ ꯑꯍꯝ ꯈꯧꯗꯦꯝꯈꯤꯕꯗ ꯍꯦꯛꯇꯃꯛ ꯐꯕ, ꯑꯁꯤꯒꯨꯝꯂꯕ ꯃꯆꯥꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯏꯕꯦꯂꯩꯅ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯃꯧ ꯅꯍꯥꯁꯤꯡ, ꯑꯄꯤꯛꯄ ꯃꯆꯥ ꯆꯦꯟꯕꯁꯤꯡ ꯑꯉꯥꯡꯗꯣ ꯄꯪꯀꯞꯇ ꯀꯞꯄꯤ ꯍꯥꯏꯗꯨꯅ ꯏꯕꯦꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯏꯕꯦꯂꯩꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯜꯂꯒ ꯅꯥꯟꯊꯕꯗ ꯀꯞꯄ ꯍꯦꯛꯇꯃꯛ ꯐꯩ꯫ ꯑꯁꯤꯒꯨꯝꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯑꯃꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯏꯕ ꯈꯖꯤꯛ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅ ꯆꯟꯆꯟꯅꯁꯨ ꯏꯕꯦꯂꯩꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯄꯤꯛꯂꯤꯕ ꯆꯟꯆꯟꯅ ꯌꯥꯝꯅ ꯄꯥꯝꯖꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯟꯆꯟ ꯑꯃꯗꯤ ꯏꯕꯦꯂꯩ ꯃꯍꯧꯁꯥꯒꯨꯝꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯏꯕꯦꯂꯩꯗ ꯂꯥꯏ ꯐꯗꯤꯕꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯇꯥ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯂꯥꯏ ꯐꯗꯤꯕꯤ, ꯂꯥꯏꯙꯤ ꯍꯥꯏꯕꯁꯤꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯐꯤꯖꯤ ꯐꯤꯒꯥꯏ ꯈꯔꯅ ꯁꯦꯝꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯁꯥꯟꯅꯄꯣꯠ, ꯃꯤꯒꯤ ミꯇꯝ ꯃꯥꯟꯕ ꯁꯥꯟꯅꯄꯣꯠ ꯃꯈꯜ ꯑꯃꯅꯤ꯫ ꯃꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯋꯥ ꯉꯥꯡꯕ ꯌꯥꯒꯗꯧꯔꯤꯕꯅꯣ? ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯒ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯒ ꯃꯥꯟꯅꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯋꯥ ꯉꯥꯡꯒꯅꯤ, ꯂꯦꯡꯒꯅꯤ, ꯆꯠꯀꯅꯤ, ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯇꯥꯛꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯆꯟꯆꯟꯅ ꯃꯍꯥꯛꯀꯤ ꯋꯥ ꯉꯥꯡꯕ ꯉꯝꯕ, ꯃꯔꯣꯟ ꯊꯣꯛꯄ, ꯃꯍꯥꯛꯀꯤ ꯂꯥꯏꯙꯤ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯕꯣꯛꯇ ꯒꯤꯔꯤ ꯇꯛꯄ ꯍꯧꯔꯛꯂꯤ꯫ ꯆꯟꯆꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯏꯕꯦꯂꯩꯅ ꯉꯝꯖꯔꯒꯁꯨ ꯃꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯍꯦꯛꯇꯃꯛ ꯄꯥꯡꯊꯣꯛꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯧꯔꯤꯕ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯟꯆꯟꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯏꯕꯦꯂꯩꯅ ꯇꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯟꯆꯟꯗꯣ ꯀꯔꯤꯃꯠꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯆꯟꯆꯟꯗꯣ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯈꯤꯗꯦ꯫ ꯃꯍꯥꯛꯁꯨ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯁꯨꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯅ ꯏꯕꯦꯂꯩ ꯇꯧꯁꯤꯔ ꯇꯧꯒꯨꯝꯁꯤꯔ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯔꯒꯅ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄ, ꯑꯗꯨꯒ ꯊꯕꯛ ꯑꯁꯤ ꯇꯧꯗ꯭ꯔꯒꯅ ꯃꯁꯨꯒꯤ ꯐꯤꯕꯝꯅ ꯀꯔꯤ ꯑꯣꯏꯈꯤꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯏꯕꯦꯂꯩ ꯆꯟꯆꯟꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤ ꯁꯥꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯟꯆꯟꯗꯣ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯕꯦꯂꯩꯅ ꯁꯤꯕ ꯄꯥꯈꯣꯜꯒ ꯑꯃꯠꯇ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫
Matam aduda Ibelaina, Hai, nangna haibadu, aina hore numidang sabiragadabanine. Karigino nangna du yauna, pong thuiduo. Chan mabuki wafam madu tabada yamna harauna, ipo, asing bakira haiduna hanglari. Matam maduda Ibelaina, Kaidobagi asing go oridoribano, isuna haiba tabakta, ngasi fawbada bubonga tawdaba yaukhrabro, haiduna hangli. Chan do yamna harauna, mabukna haiba tabaksing chat pangthokre. Madugi matung Chan amadi Ibelai, Makoi ani punduna, hore numidang live fadibi sabada sizinnagadaba, pijet pigai langnasing basing taurang tauri. Masu mabena tauribado, imungul leriba mi singnadi amata kangbanati. Makoi gi mahausa leibadawna adumak khalibani. Numidangi matam maduda Ibelaina lairik ama puthurakli. Hariba lairik ado Chan da piduna sese sida lausi si payuni adumna hairakpada Chan na lairik ado payuni yengi. Matam aduda Ibelaina mahaki phamang aduda phamlaga yenguste lairik asida yauriba singasi lai fadibi aduna tawkhiba thabak amati mahaku kauthuka matamda changkhiba polam cheram ngaktani sida lairiba sinane lai fadibini madu he urpata Chan wo siriyam kijayi adumna hairakpada Ibelaina noklaga nangna kauthukadoribase thawai hapsingadoribase laini ni lai bhutni ni nangbo ofam maruda Chan na adudi tukla sida hairi matam aduda Ibelaina ngaiko ardagi sinane lai fadibi adunane thawai yaroklaba matamni aduduga sinane lai fadibi adunane mateng pangbagi asumna mathang asum jengkhalakli Ibelaina tawriba si Chan bu kinanaba tawribani awoiba makisu Chan do kire Chan na ma Ibelaina toklasi lai fadibida thawai hablagumsi hairakli marda Ibelai harauna ho phare adudi nangna kirabarina toklasi ko hairubada Chan ngahak tumina leiraga bubok lai fadibi masak phajaba amada thawai do hapsansi adumna hairakpada Ibelai ihi haiduna mamai leithui marudagi di Ibelaina yararoi khangladuna mahaki haijariba mahai asi uthoklagi haiduna se ai haige se lai fadibi adu nangna lawsilaba matungdane nangnane sanaga monga sanaba yaroi numidang kakada sanagadabani aduga lai fadibi adu sanaba matamda namanabi amata yawba yaroi nabani khaktamak sanagadabani ko adumna hairakpaduta Chan na kariginu bubo aikoi imanabi singa sanaba yadabro adumna hairakpada Ibelaina yadi namanabi singa yauna sanarabadi namanabi singna nangi lai fadibi si yamna phajai aigi oijarage na hairaga pukhrabadi nang kamai tawni wafam maruda Chan su hoi haiduni yari asumna yanaraduna Ibelaina horen ahing nongyaida lai fadibi adu sarage lai fadibi saba matamda nang jawbadi yaroi haiduna Chan do adumak tumhankri ahingi matam moirakli Ibelai phamungdagi tapna haugalakli madugi matung mahak phunga lairu aduda laklaga mai khara haugatli aduduga mai tikna phina londuna lai fadibi ama saba haurakli Ibelaina tawriba sa imung aduda lairiba kana amatana khangbanati masidagi Ibelaina laiwa mantra kaya soladuna lang phwachanba mamit hapsanba masam hapsanba asum tawduna haujikti lai fadibi ama mapung phana saba loiri madugi matung lai fadibi saba loirabada haujikti lai fadibi adubu thawai hapagi matam jorakli lai fadibi asida thawai hapagi matam masida makoigi imungi mi kana amatane khangba yawanati karigumba khangkiba thoklabadi mi adugi matung kuin inakhidoribani maram aduna Ibelai yamna section na yumgi mi amata khangdana mongda
lewa mantra kaya sonduna lai phadibi asibu hinkalaknabagidamagta thawai hapa haurakli matawasumna ibelaina laidi adubu thawai haplaba matung laidi ado haujikti wa ngangba ngamrakli laidi aduna karigidamakta nahangna asigumlaba phati pharana saba saktam mitam masida aibu nahangna karigidamak hinghallibanu hairakpada ibelaina hai mase aigi isugi yathangni nanga isuga sanagathabani maduda nahangna karigumba amata isuda nungaitaba awaba pibe yaroi nangna mahaki mateng panggadhabani aduga hariba thabak asimak numidang kakada tawgadhabani kana gumbana lona yengaklabadi nahak asaba amagumna leigadhabani aduga nabani khaktamak leiba matamdana nahaksu aigi isunupiga sen chongduna sanabibada kaisu kaidi aina hariba yathang ngasai hek indabada mainungda hingna mai thagadabani khango adumna harakpada laidi aduna ai loinamak khangjari ai loinamak yajari hairakli matawasumna wafam ase yanarabada ibelaina laidi ado chekchina thamtinkhri mathangi ayuk anganba aduta ibelaina magi masunupi chanchanda laidi ado piri laidi ado khara chawi khara su wangi madu ubada chanchandi harawuna loiri aduga mana laidi aduda ita namin kari kawi haiduna hanjin hangli matam maruta karshu khumlak trabaduda chanchana ainadi wa ngangba ngamba sanaminaba yaba hairaga sidi wa sungangdi haiduna ningai tori matam maruta ibelaina tumina masidi numidang khatada sanagadaba laidi bini aduna ayuk nungthildi ma karisu ngangak loi ayuk nungthildana mahak tumlibani haiduna khumi marudagidi chanchando numit tahanningbana ngawre asum matamdi haukhibana numidang wairakhi numidang waraklabada chanchanna mahakna pariba laidi aduta tattana kauri matam maduda lai fadivi ado tapna kai haigi ta haiduna khumlakpada chanchando khangprek khangduna laidi bido thari matam maduda ibelaina kaidawre haiduna hanglakpada chanchanna wa ngangi bubo haidupata ibelaina to aduni numidang ni ma hagulamlani ado nangna sanaminaba matamdane nangi mama hoi baba hoi kanamda haidokpa yadi khangedana adumna melabada chanchansu hoi haiduna laidi aduda phammo sanasi hairubada laidi ado phamlakle asumna tawduna haujikti laidi aduga chanchanga chen chongduna sanaminaba haukre masumna numit mari mangani sanarakpada chanchangi mamana chingnaba khar haurakli numitse numidangi pung 7:30 muk tarabani chanchan hoigi imungsi ngasidi cha khara thengi numidangi matamda mukoigi mari mata khara laklamlaga hankhibagi amuk chak thengtharibani chak thongduna leiribi mamana kanagumba ama muru sonbagi makhol tari aduga no kheduna sanabagi makhol su tari chanchangi mamana kanana none aigi chanupina sanaribasibo haiduna asum ka khuding changduna thirakpada chanchando mabuki phamangda phamlaga laidebi adu sanaraga leiramli chanchan khaktani phammarda leiramli basi adubu nupi macha ani gi makholdi takhibani matam marda chanchanna kaidawragi haugallo ba adumna hairakpada mamana icha thoibi nangbu laidi sanaribro hairakpada chanchanna hoi ima nang chalo aigi laidi se nang urodi hetamak tungkhiba nang chalo adumna hairakpada chanchangi mamadi kaisu khangjadabanina magi wakhalda sagatchaba wari paring amada tawribani haiduna khanjaduna o phare bubokti tungkhrabhrau hairakpada chanchanna tungkhre hairi maidagidi chanchangi mamana phare saksu loidorabani aduga laidi do ngak sanadi yare thamdinkhro haramlaga chatkhri matam marda laidi do amu hagulaklaga chanchangi mamada haifet jinglai somda ibelaidi asenga maki adum hiblambadagi tumthakrabani
ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯒꯤ ꯆꯟꯆꯟꯒꯤ ꯃꯃꯥꯅ ꯆꯤꯡꯅꯕ ꯈꯔ ꯈꯔ ꯍꯧꯔꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯇꯧꯔꯛꯂꯤꯕꯁꯤ ꯌꯥꯝꯁꯤꯜꯂꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯟꯆꯟꯅ ꯂꯥꯏꯙꯤꯕꯤ ꯑꯁꯤꯕꯨ ꯁꯥꯟꯅꯈꯤꯕ ꯅꯨꯃꯤꯠ 29ꯅꯤ 4ꯅꯤ ꯁꯨꯖꯤꯜꯂꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯒꯤ ꯃꯃꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯈꯤꯛ ꯈꯤꯛ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯀꯔꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯜ ꯇꯥꯔꯤꯕ ꯑꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯡ 10:30 11 ꯇꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯀꯅꯥꯅꯣꯅꯦ ꯑꯁꯤꯗ ꯈꯤꯛ ꯈꯤꯛ ꯅꯣꯛꯂꯤꯕꯁꯤꯕꯣ, ꯃꯁꯤꯕꯨ ꯆꯟꯆꯟ ꯅꯠꯇꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯆꯟꯆꯟꯗꯤ ꯇꯨꯝꯂꯝꯗ꯭ꯔꯦ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯟꯆꯟꯒꯤ ꯃꯃꯥꯅ ꯆꯟꯆꯟꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯆꯟꯆꯟꯗꯣ ꯃꯕꯣꯛꯀꯤ ꯐꯃꯥꯡꯗ ꯂꯥꯏꯙꯤ ꯑꯗꯨ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯆꯟꯒꯤ ꯃꯃꯥꯅ, ꯍꯩꯃꯥ ꯏꯆꯥꯊꯣꯏꯕꯤ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯙꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯣ? ꯁꯦ ꯅꯪꯕꯨ ꯇꯨꯝꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯕꯨ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯆꯟꯅ, ꯑꯁ ꯏꯃꯥ ꯅꯪ ꯀꯩꯗꯧꯕꯒꯤ ꯂꯥꯛꯂꯤꯅꯣ? ꯅꯪ ꯂꯥꯛꯂꯕꯗꯤ ꯑꯩ ꯂꯥꯏꯙꯤꯁꯦ ꯍꯦꯛꯇ ꯇꯨꯝꯈꯤꯕ꯫ ꯅꯪ ꯂꯥꯛꯑꯅꯨ ꯆꯠꯂꯣꯆꯣ, ꯑꯩ ꯂꯥꯛꯀꯦꯕ ꯆꯠꯂꯣꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯆꯟꯒꯤ ꯃꯃꯥꯅ, ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯥ ꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯁꯥꯟꯅꯔꯣꯁꯦ, ꯍꯧꯖꯤꯛ ꯄꯨꯡ 12 ꯇꯥꯔꯀꯥꯟꯁꯤꯗ ꯂꯥꯛꯑꯣꯁꯦ꯫ ꯑꯁꯨꯝꯅ ꯆꯟꯆꯟꯕꯨ ꯆꯤꯡꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯛꯄꯗ ꯆꯟꯆꯟꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯇꯨꯝꯁꯟꯅꯗꯨꯅ ꯑꯁꯥꯕ ꯑꯃꯒꯨꯝꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯂꯥꯏꯐꯗꯤꯕꯤ ꯑꯗꯣ꯫ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯇꯧꯅꯔꯤꯕꯁꯤꯡ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ, ꯈꯪꯂꯤꯕꯅꯤ, ꯇꯥꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ, ꯁꯦ ꯃꯧ ꯇꯨꯝꯖꯔꯨꯔꯣ ꯆꯠꯂꯣ, ꯏꯁꯨꯁꯦ ꯑꯩꯒꯤ ꯑꯁꯤꯗ ꯉꯁꯤꯗꯤ ꯇꯨꯝꯖꯔꯁꯅꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯆꯟꯒꯤ ꯃꯃꯥꯅ, ꯍꯣꯏ ꯏꯃꯥ, ꯑꯗꯨ ꯁꯥꯟꯅꯍꯜꯂꯨꯔꯅꯨ, ꯀꯩꯅꯣ ꯃꯥꯅ ꯍꯟꯗꯛ ꯇꯧꯔꯛꯏꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯆꯟꯗ ꯅꯪ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣꯀꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩꯔꯤ, ꯍꯥꯏꯕꯗꯤ ꯆꯟꯆꯟꯒꯤ ꯃꯃꯥꯗꯣ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯑꯁꯨꯝ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯃꯁꯦ ꯍꯥꯏꯗꯨꯅ ꯆꯟꯆꯟꯒꯤ ꯀꯥꯗ, ꯍꯥꯏꯕꯗꯤ ꯆꯟꯆꯟꯅ ꯂꯩꯍꯧꯔꯤꯕ ꯃꯕꯣꯛꯀꯤ ꯀꯥꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄꯗ ꯑꯃꯨꯛ ꯁꯥꯟꯅꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯃꯃꯥ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯌꯥꯝꯅ ꯆꯩꯔꯛꯂꯤ, ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯂꯤ꯫ ꯆꯟꯆꯟꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯑꯣꯡ ꯑꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ, ꯏꯃꯥ ꯅꯪꯅ ꯑꯩꯅ ꯂꯥꯏꯙꯤ ꯁꯥꯟꯅꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪ ꯑꯩꯅ ꯍꯥꯠꯇꯣꯛꯎꯔꯥ ꯍꯥꯏꯔꯛꯄꯗ ꯆꯟꯆꯟꯒꯤ ꯃꯃꯥꯗꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯄꯤꯛꯂꯤꯕ, ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯃꯍꯥꯛꯅ ꯑꯍꯜ ꯂꯃꯟꯒꯨꯝꯅ ꯉꯥꯡꯂꯛ ꯁꯛꯂꯛꯄ ꯑꯁꯤꯗꯗꯤ ꯆꯟꯆꯟꯒꯤ ꯃꯃꯥꯗꯣ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯟꯆꯟꯒꯤ ꯃꯃꯥꯅ ꯂꯥꯛꯑꯣ ꯑꯩꯒ ꯇꯨꯝꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ꯫ ꯂꯥꯏꯐꯗꯤꯕꯤ ꯑꯗꯣ ꯑꯁꯨꯝ ꯌꯥꯅꯔꯛꯄꯗꯨꯗ ꯆꯟꯆꯟꯒꯤ ꯃꯃꯥꯅ ꯁꯥꯎꯗꯨꯅ ꯂꯥꯏꯐꯗꯤꯕꯤꯗꯨ ꯃꯨꯜꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯦꯂꯩ ꯃꯥꯡꯂꯦ ꯈꯜꯂꯗꯨꯅ, ꯍꯥꯏ ꯇꯞꯅ ꯇꯧꯅꯧꯅꯦ ꯑꯉꯥꯡꯗꯣ, ꯑꯉꯥꯡꯗꯨꯅ ꯇꯨꯝꯅꯤꯡꯗꯗꯅ ꯁꯥꯟꯅꯖꯕꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯨꯕꯗ ꯏꯕꯦꯂꯩꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯑꯉꯥꯡꯁꯤꯅ ꯃꯇꯣꯝꯇ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯏꯙꯤ ꯄꯥꯏꯔꯒ ꯁꯥꯟꯅꯔꯒ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯨꯝꯃꯣ ꯍꯥꯏꯔꯤꯕꯅꯣ? ꯉꯥꯎꯇ꯭ꯔꯪ ꯐꯩꯗ꯭ꯔꯪ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯑꯁꯨꯝꯅ ꯆꯩꯔꯒ ꯆꯟꯆꯟꯗꯣ ꯐꯨꯗꯨꯅ ꯄꯨꯈ꯭ꯔꯤ꯫ ꯆꯟꯆꯟꯗꯣ ꯃꯃꯥꯅ ꯐꯨꯕꯒꯤ ナꯕꯅꯦ, ꯂꯥꯏꯙꯤ ꯑꯗꯨ ꯍꯨꯟꯗꯣꯛꯈꯤꯕꯒꯤ ꯁꯥꯎꯅꯤꯡꯕꯅꯦ, ꯃꯊꯃꯣꯏ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯂꯛꯂꯕꯅꯤꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯒꯤ ꯃꯄꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯒꯤ ꯃꯃꯥꯅ, ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ, ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯆꯟꯆꯟꯒꯤ ꯃꯄꯥꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯒ ꯂꯩꯔꯝꯂꯤ꯫ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯏꯙꯤꯕꯤ ꯀꯅꯥꯅ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯆꯩꯔꯝꯂꯒ ꯆꯟꯆꯟꯒꯤ ꯃꯄꯥꯅ ꯊꯦꯝꯗꯨꯅ ꯃꯍꯥꯛꯄꯨ ꯐꯃꯨꯡꯗꯨꯗꯃꯛ ꯄꯨꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯑꯩꯒꯤ ꯂꯥꯏꯙꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄꯗꯒꯤ ꯂꯥꯏꯙꯤ ꯑꯗꯣ ꯆꯟꯆꯟꯒꯤ ꯃꯃꯥꯅ ꯄꯔꯞ ꯆꯠꯂꯒ ꯂꯧꯔꯨꯔꯒ ꯑꯃꯨꯛ ꯆꯟꯆꯟꯗ ꯄꯤꯔꯤ꯫ ꯃꯁꯤꯗꯒꯤ ꯆꯟꯆꯟꯅ ꯂꯥꯏꯙꯤ ꯑꯗꯣ ꯀꯣꯜꯂꯒ ꯑꯗꯨꯃꯛ ꯇꯨꯝꯃꯤꯟꯅꯈ꯭ꯔꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯏꯕꯦꯂꯩ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ, ꯎꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯖꯔꯤ꯫
ꯃꯔꯝ ꯑꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯡꯍꯟꯈꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯟꯆꯟꯅ ꯃꯤꯔꯥꯏꯔꯛꯂꯕ ꯃꯇꯝ ꯈꯛꯇꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤ ꯂꯥꯞꯊꯣꯛꯈꯤꯕ ꯌꯥꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯆꯟꯆꯟꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤ ꯃꯤꯔꯥꯏꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤ ꯃꯈꯣꯏꯅ ꯃꯥꯡꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯃꯥꯡꯍꯜꯂꯨꯔꯕꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯏꯕꯦꯂꯩꯅ ꯈꯪꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯟꯆꯟꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤ ꯃꯤꯔꯥꯏꯔꯛꯅꯅꯕꯒꯤ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯏꯕꯦꯂꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩꯗꯤ ꯊꯕꯛ ꯆꯠꯅꯅꯕ ꯑꯃꯗꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯝꯕꯅ ꯍꯧꯒꯠꯅꯔꯤ꯫ ꯏꯕꯦꯂꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯆꯟꯆꯟ ꯃꯈꯣꯏ ꯑꯅꯤꯇꯅꯤ ꯍꯧꯒꯠꯇꯕ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯕꯦꯂꯩꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯂꯩ, ꯏꯍꯦ, ꯅꯣꯡꯁꯤꯗꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯂꯦꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯧꯒꯠꯀꯦ ꯇꯧꯔꯛꯄꯗ ꯃꯁꯥꯗꯣ ꯍꯧꯒꯠꯄ ꯉꯝꯗꯦ, ꯏꯁꯤ ꯁꯤꯔꯩ, ꯏꯄꯪ ꯄꯪꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯁꯥ ꯑꯁꯤꯅ ꯂꯦꯡ ꯑꯣꯠꯄ ꯉꯝꯗ꯭ꯔꯤꯕꯁꯤꯅ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯁꯥ ꯑꯗꯣ ꯂꯦꯡꯅꯅꯕ ꯍꯧꯒꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯐꯅ ꯀꯨꯏꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯃꯍꯥꯛ ꯑꯗꯣ ꯃꯄꯥꯡꯒꯜ ꯂꯥꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯃꯈꯨꯠ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯍꯤꯞꯂꯒ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯔꯒ ꯂꯩꯍꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯃꯤ ꯑꯁꯤ ꯏꯕꯦꯂꯩꯅ ꯎꯕꯗ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯝꯁꯤꯜꯂꯒ ꯊꯝꯂꯦ ꯍꯥꯏꯕꯁꯤ꯫ ꯇꯥꯍꯧꯔꯤꯕ ꯃꯃꯤ ꯑꯗꯣ ꯃꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯇꯨꯝꯂꯛꯄ ꯑꯁꯤꯗ ꯇꯥꯒꯗꯕ ꯅꯠꯇꯦ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯤ ꯐꯃꯨꯡꯗ ꯀꯩꯗꯧꯅꯨꯡꯗ ꯇꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯕꯦꯂꯩꯒꯤꯗꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯇ ꯂꯦꯞꯄ ꯃꯇꯝꯗ ꯂꯩꯕꯥꯛꯇ ꯃꯨꯁꯤꯟ ꯃꯨꯅ ꯃꯃꯤ ꯇꯥꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯏꯕꯦꯂꯩ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯃꯁꯨꯅꯨꯄꯤ ꯆꯟꯆꯟꯗ ꯃꯍꯥꯛꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯊꯋꯥꯏ ꯍꯥꯞꯂꯒ ꯄꯤꯈ꯭ꯔꯤꯕ ꯑꯗꯨ ꯀꯣꯟꯅꯊꯪꯗ ꯑꯐꯕ ꯑꯣꯏꯔꯛꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯆꯟꯆꯟꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯈꯤꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯟꯕ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯟꯆꯟꯒꯤ ꯃꯅꯥꯛꯇ ꯏꯕꯦꯂꯩ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯜꯂꯤ꯫ ꯆꯟꯆꯟꯗꯤ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯄꯥꯝꯗꯨꯅ ꯑꯗꯨꯃꯛ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ, ꯍꯦ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯁꯦ, ꯅꯪꯒꯤ ꯂꯥꯏꯙꯤꯁꯦ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯁꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ꯫ ꯑꯗꯨꯅꯅꯦ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯅꯥꯛꯇ ꯊꯤꯜꯍꯟꯈ꯭ꯔꯁꯤ, ꯆꯠꯍꯟꯈ꯭ꯔꯁꯤ, ꯃꯗꯨꯗ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯆꯟꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯃꯍꯥꯛ ꯂꯥꯏꯙꯤ ꯑꯁꯤꯒ ꯑꯗꯨꯃꯛ ꯁꯥꯟꯅꯔꯒ ꯂꯩꯒꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯒꯅꯤ ꯍꯥꯏꯔꯛꯄꯗ ꯏꯕꯦꯂꯩ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ, ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ, ꯅꯪ ꯂꯥꯏꯙꯤ ꯑꯣꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯂꯥꯏꯙꯤ ꯍꯥꯏꯕꯁꯤꯗꯤ ꯆꯥꯛ ꯆꯥꯕꯁꯨ ꯅꯥꯏꯗꯦ, ꯇꯨꯝꯕꯁꯨ ꯅꯥꯏꯗꯦ, ꯑꯗꯨꯝ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯃꯤꯅꯅꯦ ꯀꯣꯏꯆꯤꯡ ꯆꯤꯡꯂꯒ ꯁꯥꯟꯅꯒꯗꯧꯔꯤꯕ, ꯅꯪ ꯑꯁꯤ ꯄꯥꯝꯕ꯭ꯔꯣ? ꯍꯥꯏꯔꯛꯄꯗ ꯆꯟꯆꯟꯅ ꯑꯩꯗꯤ ꯂꯥꯏꯙꯤ ꯑꯣꯜꯂꯒ ꯃꯍꯥꯛꯀ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯈ꯭ꯔꯒꯗꯕꯅꯤ ꯍꯥꯏꯔꯛꯄꯗ ꯏꯕꯦꯂꯩ ꯇꯧꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩ ꯃꯀꯣꯛꯇꯣ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯛꯄ ꯑꯃꯗꯤ ꯆꯤꯛꯁꯨ ꯆꯤꯛꯂꯛꯄ ꯑꯗꯨꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯆꯪꯉꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯗꯤ ꯂꯥꯏꯙꯤ ꯑꯗꯣ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯆꯟꯆꯟꯒꯤ ꯃꯃꯥ ꯑꯗꯣ ꯍꯤꯡꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯇꯨꯅ ꯂꯂꯣꯟꯕꯤꯗ ꯄꯤꯅꯅꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯂꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯂꯤꯟ ꯑꯃ ꯂꯥꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯂꯤꯟ ꯑꯗꯨꯅ ꯆꯟꯆꯟꯒꯤ ꯃꯃꯥꯒꯤ ꯈꯨꯕꯣꯝꯗ ꯆꯤꯛꯈ꯭ꯔꯦ꯫ ꯂꯤꯟꯅ ꯆꯤꯛꯈꯤꯕꯗꯒꯤ ꯆꯟꯆꯟꯒꯤ ꯃꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯤꯟꯅ ꯆꯤꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯃꯗꯤ ꯊꯪꯅꯕꯗ ꯂꯩꯔꯝꯕꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯆꯟꯆꯟꯒꯤ ꯃꯃꯥꯒꯤ ꯈꯨꯕꯣꯝꯗ ꯂꯤꯟꯅ ꯆꯤꯛꯈꯤꯕꯒꯤ ꯍꯨ ꯀꯥꯗꯨꯅ ꯂꯩꯔꯝꯂꯦ꯫
ꯌꯥꯝꯅ ꯊꯨꯅ ꯃꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯟꯆꯟꯒꯤ ꯃꯃꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯆꯟꯆꯟꯒꯤ ꯃꯃꯥ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯕꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯏꯕꯦꯂꯩ ꯑꯃꯗꯤ ꯆꯟꯆꯟ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯁꯪꯍꯧꯔꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯤ ꯃꯈꯩꯗꯤ ꯂꯣꯏꯅꯃꯛ ꯆꯟꯆꯟꯒꯤ ꯃꯃꯥ ꯑꯗꯨꯒꯤ ꯑꯅꯥꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯕꯅꯤ꯫ ꯂꯤꯟꯅ ꯆꯤꯛꯄꯒꯤ ꯍꯨ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯃꯊꯪ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯆꯟꯆꯟꯒꯤ ꯃꯃꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯉꯁꯤ 5-10ꯅꯤ ꯂꯩꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯟꯆꯟꯒꯤ ꯃꯄꯥꯕꯨꯡ ꯌꯨꯝ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯂꯩꯗ ꯁꯤꯟꯅꯔꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯂꯥꯏꯗꯤ ꯑꯗꯨꯗꯗꯤ ꯆꯤꯡꯅꯔꯤ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯦꯂꯩꯅ ꯆꯥꯛ ꯉꯟꯇꯥ ꯊꯣꯡꯗꯨꯅ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯆꯟꯆꯟꯗꯣ ꯏꯕꯦꯂꯩꯒꯤ ꯃꯅꯥꯛꯇ ꯇꯨꯝꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯀꯩꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ, ꯑꯉꯥꯡ ꯑꯁꯤꯗꯤ ꯂꯥꯏꯗꯤ ꯑꯁꯦ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯆꯟꯒ ꯂꯥꯏꯗꯤ ꯑꯗꯨꯒ ꯁꯥꯟꯅꯔꯤꯕꯗꯣ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯂꯥꯏꯗꯤ ꯑꯗꯨꯅ ꯆꯟꯆꯟꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯆꯟꯆꯟꯗꯤ ꯅꯨꯃꯤꯗꯥꯡꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯗꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯑꯗꯨꯅ ꯑꯩ ꯆꯠꯂꯅꯤ ꯍꯥꯏꯔꯛꯄꯗ ꯆꯟꯆꯟꯅ ꯍꯣꯏ ꯌꯥꯔꯦꯁꯦ, ꯃꯄꯥꯟꯗ ꯊꯣꯛꯄ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗ ꯏꯕꯦꯂꯩꯅ ꯀꯗꯥꯏꯗꯒꯤ ꯃꯄꯥꯟꯗꯗꯤꯅꯦ ꯕꯨꯠ ꯕ꯭ꯔꯦꯗ ꯃꯃꯤꯠ ꯂꯥꯎꯕ, ꯃꯅꯥꯇꯣꯟ ꯌꯥꯎꯕ, ꯃꯆꯤ ꯁꯨꯝ ꯁꯥꯡꯕ, ꯀꯣꯌꯦꯠ ꯆꯥꯎꯅ ꯌꯦꯠꯄ ꯕꯨꯠ ꯃꯌꯥꯝ ꯑꯃ ꯐꯟ ꯆꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯅꯪ ꯀꯤꯖꯗꯕ꯭ꯔꯣ ꯍꯥꯏꯔꯛꯄꯗ ꯆꯟꯆꯟꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯗ꯭ꯔꯤ꯫ ꯆꯟꯆꯟꯕꯨ ꯄꯨꯊꯣꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯛꯂꯕ ꯃꯇꯝꯗ ꯏꯕꯦꯂꯩꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯑꯃꯨꯛ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯇꯣꯛꯈꯤꯕ ꯑꯁꯤꯗ ꯂꯥꯏꯗꯤ ꯑꯗꯨꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ꯫ ꯏꯕꯦꯂꯩꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯏꯕꯦꯂꯩꯁꯨ ꯃꯁꯥꯗ ꯑꯀꯤꯕꯗꯤ ꯐꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯗꯤ ꯑꯗꯨꯅ ꯅꯣꯏꯒꯤ ꯏꯃꯥꯗꯣ ꯉꯁꯥꯏ ꯂꯤꯟꯅ ꯆꯤꯛꯂꯤꯕꯗꯣ ꯑꯩꯅ ꯆꯤꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯏꯕꯦꯂꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯤ꯫ ꯆꯟꯆꯟꯅ ꯀꯔꯤꯒꯤ ꯆꯤꯛꯍꯜꯂꯤꯅꯣ ꯍꯥꯏꯔꯨꯕꯗ ꯂꯥꯏꯗꯤ ꯑꯗꯨꯅ ꯉꯔꯥꯡ ꯅꯪꯉꯣꯟꯗ ꯏꯃꯥꯅ ꯐꯨꯈꯤꯕꯗꯣ ꯑꯗꯨꯒꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ, ꯑꯗꯨꯒꯤ ꯆꯤꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯆꯟꯆꯟꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯉꯔꯥꯡ ꯐꯨꯔꯤꯕꯅꯤ, ꯐꯩ, ꯆꯤꯛꯍꯟꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯕꯦꯂꯩꯅ ꯍꯩ, ꯅꯃꯥꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ? ꯏꯃꯥ ꯍꯥꯏꯕꯁꯤꯗꯤ ꯅꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯗꯨꯝꯅ ꯇꯧꯕꯗꯨꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯨꯕꯗ ꯂꯥꯏꯗꯤ ꯑꯗꯨꯅ ꯏꯕꯦꯂꯩꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯄꯗ ꯏꯕꯦꯂꯩ ꯊꯥꯖꯤꯟ ꯐꯨꯜꯂꯤ꯫ ꯑꯗꯨꯝꯅ ꯊꯥꯖꯤꯟ ꯐꯨꯟꯈꯤꯕꯗꯒꯤꯗꯤ ꯁꯣꯔ ꯍꯣꯟꯕ ꯌꯥꯗꯗꯨꯅ ꯃꯍꯥꯛ ꯍꯨꯃꯥꯡ ꯕꯤꯔꯤꯡ ꯀꯥꯕ ꯍꯧꯔꯛꯂꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯆꯟꯆꯟꯗ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯆꯟꯆꯟꯗꯤ ꯃꯕꯣꯛꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗꯦ, ꯑꯉꯥꯡꯅꯤꯅ꯫ ꯑꯗꯨꯅ ꯏꯕꯦꯂꯩꯗꯣ ꯁꯣꯔ ꯐꯨꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯆꯟꯆꯟꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯟꯆꯟꯅ ꯕꯨꯕꯣꯛ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯗ ꯄꯥꯎ ꯄꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯟꯆꯟꯒꯤ ꯃꯕꯣꯛꯅ ꯍꯥꯏꯕꯗꯤ ꯏꯕꯦꯂꯩꯅ ꯏꯪꯒꯤꯠ ꯀꯌꯥ ꯑꯃ ꯇꯧꯔꯤ, ꯑꯗꯨꯕꯨ ꯁꯣꯔ ꯍꯣꯟꯕ ꯌꯥꯗ꯭ꯔꯕꯅꯤನ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯟꯆꯟꯗꯣ ꯀꯟꯅ ꯀꯞꯂꯛꯂꯤ꯫ ꯆꯟꯆꯟꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯂꯥꯏꯗꯤ ꯑꯗꯣ ꯇꯞꯅ ꯏꯕꯦꯂꯩꯕꯨ ꯊꯥꯗꯣꯔꯛꯏ꯫ ꯍꯧꯖꯤꯛ ꯁꯣꯔ ꯐꯨꯟꯒꯠꯂꯨꯕꯒꯤ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯏꯕꯦꯂꯩ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯂꯥꯏꯗꯤ ꯑꯗꯨꯗ ꯅꯪꯒꯤꯁꯤ ꯑꯩ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯂꯥꯏꯗꯤ ꯑꯗꯨꯗ ꯅꯪꯅ ꯏꯕꯣꯛ ꯍꯥꯠꯀꯦ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯁꯜꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡ ꯆꯥꯕ ꯂꯧꯔꯒ ꯏꯕꯦꯂꯩꯅ ꯍꯥꯏ, ꯅꯪꯒꯤ ꯂꯥꯏꯗꯤꯁꯤ ꯌꯦꯡꯉꯨ, ꯅꯃꯥꯕꯨꯁꯨ ꯍꯥꯠꯀꯦ ꯇꯧꯕ, ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯍꯥꯠꯀꯦ ꯇꯧꯕ, ꯅꯪ ꯅꯃꯥꯒ ꯅꯕꯨꯛ ꯑꯩꯒ ꯀꯥꯏꯅꯕꯕꯨꯗꯤ ꯂꯥꯏꯗꯤ ꯑꯁꯤ ꯀꯥꯏꯅꯕꯗ ꯀꯅꯥꯅ ꯐꯩ, ꯅꯪꯒꯤ ꯂꯥꯏꯗꯤ ꯑꯁꯤꯗꯤ ꯚꯨꯠꯅꯤ ꯚꯨꯠ, ꯑꯩꯈꯣꯏ ꯍꯥꯠꯀꯦ ꯇꯧꯔꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯆꯟꯆꯟꯕꯨ ꯀꯤꯍꯜꯂꯛꯂꯤ꯫ ꯃꯕꯣꯛꯀꯤ ꯇꯧꯔꯛꯂꯤꯕ ꯁꯞꯇ꯭ꯔ ꯑꯗꯨꯗ ꯆꯟꯆꯟꯁꯨ ꯀꯤꯔꯦ꯫ ꯑꯗꯨꯅ ꯂꯥꯏꯗꯤ ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯃꯔꯣꯏ, ꯑꯥꯗ ꯍꯨꯟꯗꯣꯛꯈ꯭ꯔꯣ ꯏꯕꯣꯛ, ꯑꯩ ꯌꯥꯝꯅ ꯀꯤꯖꯔꯛꯂꯦ ꯃꯁꯤꯒꯤ ꯂꯥꯏꯗꯤꯁꯤ ꯍꯥꯏꯔꯛꯄꯗ ꯂꯥꯏꯗꯤ ꯑꯗꯨꯒꯤ ꯊꯃꯣꯏ ꯀꯥꯏꯔꯕꯒꯨꯝ ꯂꯥꯏꯗꯤ ꯑꯗꯨꯅ ꯆꯟꯆꯟꯗ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ, ꯑꯩꯗꯤ ꯅꯪꯒꯤ ꯅꯥꯛꯇꯒꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯍꯥꯏꯔꯛꯄꯗ ꯏꯕꯦꯂꯩꯅ ꯀꯩꯗꯧꯕꯒꯤ ꯆꯠꯂꯣꯏꯗꯣꯔꯤꯕ, ꯑꯉꯥꯡꯁꯤ ꯅꯪꯅ ꯁꯨꯝꯃꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯏꯗꯤ ꯑꯗꯣ ꯃꯍꯥꯛꯅ ꯃꯆꯦꯠ ꯁꯦꯒꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯏꯗꯤ ꯑꯗꯨ ꯁꯦꯒꯥꯏꯔꯛꯄꯗ ꯂꯥꯏꯗꯤ ꯑꯗꯣ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯂꯩꯅ ꯀꯔꯤꯁꯨ ꯇꯥꯗꯅ
mangak thadatkri makhwang phudatkri makut masa mathang mathang loinamok phudatkri madugi matung lai fadibi ado tumina laikri chanchan di tawriba sida kiman khaduna pangkap takapli matam maruta ibelaina kapanu yare se kashu toroise lai fadibi sidine lafu makongda phumgadabani ai lafu makongda phumbiru adom na harko chanchan na aisu yaugani haiduna masumaben laidi ado lafu makongda phumuna bagi damakta fi amana yomsellaga purakli asumna tawduna numidang aduda lafu makong ado tawthokli aduga laidi ado phumjinkhri masigi matung ibelai amadi chanchan khoi ani do phamungda kakatuna nungaina tungkhri asum tungkibana ahingi matam morakli matamsi ahingi pung 12 makhai 12 muk tasilakpa matamni matam maduda ibelagi yum adugi akoibada nupi macha ama kaplaga leibagi makhol ibelaina takhi chanchan-di yamna nungaina tumkhibana karisu taba nate matam maduda ibelaina karinone kanagi anganone kaplibasiba masibu ngasai akoina phumkhiba laiti du oiraba jala asumna khallaga leiringai kapliba aduna marola masulolakli karino masina marola masuloliba sibo haiduna manakong thangjallaga taru patati chanchan bu kawbo waramli chanchan nang buai karimta nungsidrabro lao ita ibani sanarase ita nang yauduna ai sanaba haiti ita chanchan haiduna kawruga leiramli khonjal adu tarubada wahai sing adu tarubada ibelai swai lawi ibelai na masunupi chanchan ta khiba tare khaladuna mahak tuminna chanchan da karimta lengdana tumhallaga adumak thamli madugi matung adum nang ha kaplam laba matung ta tumina sumak laikri aduga makoigi yumgi manungda dung kanagumba ma hakada handa chen chungduna sanabagi makol sing tari ibelai karinungi magi masunupida asigumlaba thabuga se tawruribano haiduna mubukningda khanchari maharadi ilaina laidi ado matam khara leramlaba matung hingamlaba matungda matat thadatuna setatlaga segairaga manghankibada karsu tawroi haiduna khanjarubani adubu haujikti sungya yarrei madugi matung ibelai tawningba tawrasanu haiduna tumina dumak laikhi masidagidi tung chelamba kaplamba khudimak chap lepkhrabada ibelaisu nungana dumak tumthari mathangi ayuk anganba asita ibelai thabain khang kaya ama tawri chanchan-di haujik numidari yausilaklaba fawbada haugatri ibelai yamna pakhatna chanchan-gi manakta lakli matam maduda chanchan-di phamungda phamlaga kaplaga leiramli maduda ibelaina kari tawrabagi isubo haiduna hanglubada chanchan-na bubok ai laidi do yamna pamlakle mana aibu sodra maki waro rongani ngarang aigi mangdasu yamna kapami hairi ibelai khangle ngarang laidi aduna lairamblenda chakibagi mahutta yum masida uru ungduna adumak leiribadu laidi adubu chanchan-na kauthokpa leichi haibasi hojikta khangakle mahana laidi ado amuk pamlakpadagi haibadi ningsingduna adumak leibadagi yum masigi akoibada adumak leiribani haibasi ibelaina khangakli maram aduna laidi ado haudoklubadi yararoi lafu makhongdagi loktoklubadi yararoi tawgadabu yum masigi akoibada dungdang adum chatpa amadi kappagi khonjal asum tadun leirabadi magi macha mamonga laklaga kainomadi sodramaki khankrani adugi sumathakta karigidamakta asigumba thabak angaga tawbiribano asigumdaba mahiyama imana hairamgani haibasidi aikhoidi mangda phawo mangludi haiduna yarma thina cherakani haibasi ibelaina khangli maram aduna mahak kari tawsigi haiduna wakhal khanba yaba khalabagi matung makoigi lekaida leiba thoido hendokna hairaba amaiba sing tanaragi khaladuna ibelaina chanchan-do mamanaba singa sanaruru ngasi nini humni leraga nangi laidi do ama amuk sabirage aduga nangi nata do amu hanna hapchanbirage haiduna thembiri adumna thembibadagi chanchan-do harau chatkri matam maduda ibelaidi mantha thokna sakri kari karam tawsige haiduna
ꯃꯁꯤꯗꯒꯤ ꯆꯟꯆꯟꯗꯨ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯕꯦꯂꯩ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯏꯁ, ꯑꯗꯨꯕꯨ ꯏꯕꯦꯂꯩ, ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃꯅꯤꯅꯦ꯫ ꯀꯩꯗꯧꯕꯒꯤꯅꯣꯅꯦ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯨꯔꯤꯕꯗꯨꯕꯣ? ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯈ꯭ꯔꯕꯒꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯕꯦꯂꯩꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯑꯗꯣ ꯍꯥꯏꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ "ꯑꯣ, ꯌꯥꯝꯅ ꯐꯔꯦ, ꯉꯁꯤ 4-5ꯗ ꯉꯥꯏꯔꯤꯕꯅꯤꯅ꯫ ꯑꯗꯨꯒꯅꯦ, ꯂꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯅꯪꯅ ꯂꯐꯨ ꯃꯈꯣꯡꯗ ꯐꯨꯝꯈꯤ ꯍꯥꯏꯔꯤꯕꯗꯨ ꯃꯗꯨ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛꯅꯤ꯫ ꯃꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯍꯥꯛꯄꯨ ꯃꯩ ꯊꯥꯗꯣꯛꯂꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯪꯒꯤ ꯅꯆꯥꯅꯃꯧ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯍꯧꯅꯕ ꯇꯧꯁꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯕꯦꯂꯩꯅ "ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯔꯤꯕ ꯑꯃꯗꯤ ꯂꯩꯔꯤ." "ꯀꯔꯤ ꯑꯃꯨꯛ ꯂꯨꯔꯤꯕꯒꯦꯅꯦ?" "ꯑꯩꯒꯤ ꯏꯁꯨꯅꯨꯄꯤ ꯆꯟꯆꯟꯁꯦ, ꯃꯁꯤꯅ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯒ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗꯕꯁꯤꯗ." "ꯑꯗꯨꯒꯤꯗꯤ ꯂꯥꯏꯈ꯭ꯔ ꯋꯥꯅꯤꯅꯦ꯫ ꯑꯩꯅ ꯑꯃꯨꯛꯇꯪ ꯂꯩꯋꯥ ꯁꯣꯟꯈꯤꯕꯗ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯨꯅꯨꯄꯤ ꯑꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯈꯨꯠ ꯁꯥ ꯁꯣꯛꯄ ꯈꯣꯠꯄꯗ ꯏꯒꯨꯝꯕ ꯇꯥꯈꯤꯕꯒ ꯂꯩꯈꯤꯕ꯭ꯔꯥ?" ꯋꯥꯐꯝ ꯑꯗꯨꯗ ꯏꯕꯦꯂꯩ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ "ꯑꯗꯨꯒꯨꯝꯕꯗꯤ ꯑꯃꯠꯇ ꯂꯩꯈꯤꯗꯦ" ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯒꯤ ꯃꯁꯥꯗꯒꯤ ꯏ ꯇꯥꯈꯤꯗꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯃꯍꯥꯛ ꯂꯥꯛꯂꯒꯦ꯫ ꯑꯗꯨꯗꯨꯒ ꯂꯐꯨ ꯃꯈꯣꯡꯗ ꯐꯨꯝꯈꯤꯕ ꯂꯥꯏꯙꯤ ꯑꯗꯣ ꯂꯧꯊꯣꯛꯂꯁꯤ꯫ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯏꯕꯦꯂꯩꯁꯨ ꯋꯥꯈꯜ ꯇꯌꯥꯡ ꯇꯌꯥꯡ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯑꯣꯟꯊꯣꯛꯄ ꯑꯃ ꯎꯔꯤ꯫ ꯃꯗꯨꯗꯤ ꯆꯟꯆꯟꯅ ꯂꯐꯨ ꯃꯈꯣꯡꯗ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯂꯥꯏꯙꯤꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯑꯃꯨꯛ ꯈꯣꯠꯇꯣꯛꯇꯨꯅ ꯂꯧꯊꯣꯛꯂꯨꯔꯒ ꯃꯥꯡꯒꯣꯜꯗ ꯃꯇꯠ ꯃꯇꯠ ꯇꯠꯂꯕ ꯂꯥꯏꯙꯤꯁꯤꯡ ꯑꯗꯣ ꯑꯃꯒ ꯑꯃꯒ ꯁꯝꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯥꯏꯙꯤ ꯑꯗꯨꯅꯁꯨ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯁꯤꯗ ꯐꯣꯠꯂꯨ, ꯁꯤꯗ ꯍꯥꯞꯆꯜꯂꯨ ꯍꯥꯏꯗꯨꯅ ꯇꯛꯅꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯦꯂꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ "ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯐꯣꯠꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯟꯆꯟꯗꯣ ꯃꯕꯣꯛꯅ ꯀꯧꯔꯛꯄꯗꯨꯗ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯂꯥꯏꯙꯤꯁꯤꯡ ꯑꯗꯨꯕꯨ ꯐꯣꯠꯆꯜꯂꯤꯕ ꯌꯦꯇꯨꯝ ꯑꯗꯨꯅ ꯆꯟꯆꯟꯒꯤ ꯃꯈꯨꯠꯇ ꯊꯤꯟꯗꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯏ ꯈꯔ ꯊꯣꯛꯇꯨꯅ ꯂꯥꯏꯙꯤ ꯑꯗꯨꯗ ꯇꯥꯈꯤꯒꯗꯧꯔꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯦꯂꯩ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯙꯤ ꯑꯗꯣ ꯃꯍꯥꯛꯅ ꯀꯥꯎꯊꯣꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯆꯟꯆꯟꯒꯤ ꯏ ꯑꯗꯣ ꯂꯩꯃꯥꯏꯗ ꯑꯣꯏꯅ ꯇꯥꯍꯧꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯙꯤ ꯑꯗꯨꯗ ꯇꯥꯈ꯭ꯔꯕꯗꯤ ꯆꯟꯆꯟꯒꯤ ꯊꯋꯥꯏ ꯀꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯥꯏꯙꯤ ꯑꯗꯣ ꯍꯜꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩ ꯆꯦꯟꯁꯤꯜꯂꯛꯄꯗ ꯑꯍꯜ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯎꯞꯁꯟꯗꯨꯅꯁꯨ ꯇꯨꯁꯜꯂꯕꯅꯤ꯫ ꯇꯧꯔꯤꯕ ꯑꯗꯨꯗ ꯆꯟꯆꯟꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫ "ꯀꯩꯗꯧꯔꯒꯦ ꯕꯨꯕꯣꯛ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯏꯕꯦꯂꯩꯅ "ꯅꯪꯅ ꯇꯧꯔꯨꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯪꯒꯤ ꯅꯅꯪ ꯊꯨꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯗꯤ ꯏꯔꯨ ꯏꯌꯥꯡ ꯇꯦꯛꯂꯦ, ꯈꯨꯅꯤꯡꯒꯥꯁꯦ ꯂꯣꯏ ꯇꯠꯂꯦ ꯌꯦꯡꯉꯨ" ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯆꯟꯆꯟꯅ "ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯀꯞꯂꯛꯄꯗ ꯏꯕꯦꯂꯩꯅ "ꯌꯦꯡꯉꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯂꯥꯏꯙꯤꯕꯤ ꯑꯁꯤꯕꯨ ꯂꯐꯨ ꯃꯈꯣꯡꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯣꯊꯣꯛꯂꯨꯔꯤꯕꯗꯨꯕꯨ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯟꯆꯟꯅ "ꯃꯥꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ, ꯃꯥ ꯌꯥꯎꯗꯅ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇꯦ" ꯍꯥꯏꯔꯛꯄꯗ ꯏꯕꯦꯂꯩꯅ "ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ? ꯌꯦꯡꯉꯨ, ꯅꯪꯅ ꯌꯦꯇꯨꯝ ꯄꯥꯏꯌꯨ ꯍꯥꯏꯗꯨꯅ ꯆꯟꯆꯟꯅꯁꯤ ꯌꯦꯇꯨꯝ ꯄꯥꯏꯍꯜꯂꯦ꯫ ꯆꯟꯆꯟꯁꯤ ꯍꯧꯖꯤꯛ ꯏ ꯊꯣꯛꯑꯦ꯫ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ?" ꯑꯗꯨꯝꯅ ꯂꯥꯏꯙꯤ ꯑꯗꯨꯗ ꯍꯥꯏꯔꯨꯕꯗ ꯆꯟꯆꯟꯅ "ꯌꯦꯇꯨꯝꯁꯤꯗꯤ ꯑꯩꯅ ꯄꯥꯏꯖꯕꯅꯤ" ꯍꯥꯏꯔꯛꯄꯗ ꯏꯕꯦꯂꯩꯅ ꯆꯟꯆꯟꯗ ꯑꯃꯨꯛ ꯑꯣꯟꯁꯟꯗꯨꯅ "ꯅꯪꯅ ꯌꯦꯇꯨꯝ ꯄꯥꯏꯕꯗꯒꯤ ꯅꯈꯨꯠ ꯁꯣꯛꯂꯦ, ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯁꯣꯛꯂꯛꯇ꯭ꯔꯤꯕ ꯅꯪꯅ ꯉꯁꯤꯗꯤ ꯁꯣꯛꯂꯦꯗꯅ" ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ "ꯅꯪꯒꯤ ꯅꯇꯥ ꯂꯥꯏꯙꯤꯕꯤꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯌꯦꯇꯨꯝ ꯄꯥꯏꯍꯜꯂꯒ ꯅꯪꯕꯨ ꯊꯤꯟꯗꯠꯍꯜꯂꯒ ꯏ ꯊꯣꯛꯍꯜꯂꯦ꯫ ꯃꯥꯁꯤꯕꯨ ꯑꯐꯕꯅꯤ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯥ? ꯃꯃꯥꯟꯅꯕꯤ ꯋꯥꯔꯒ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯃꯥꯅ ꯅꯪꯕꯨ ꯅꯣꯡꯃꯗꯤ ꯅꯈꯧꯔꯤ ꯆꯔꯝꯗꯣ ꯃꯦꯠꯂꯒ ꯍꯥꯠꯄꯤꯈ꯭ꯔꯗꯧꯅꯤ" ꯍꯥꯏꯔꯛꯄꯗ ꯏꯕꯦꯂꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯂꯥꯏꯙꯤ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯔꯛꯂꯗꯨꯅ ꯏꯕꯦꯂꯩꯗꯣ ꯃꯈ꯭ꯋꯥꯡꯗ ꯀꯣꯟꯁꯤꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯈꯤ꯫
ꯄꯤꯆꯛ ꯄꯤꯛꯈ꯭ꯔꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯃꯈꯨꯠ ꯃꯁꯥꯗꯣ ꯖꯔ ꯁꯥꯡꯇꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯃꯅꯤꯂꯣꯏ ꯀꯔꯤꯑꯣꯏ ꯃꯤꯇꯝ ꯑꯃꯒꯤ ꯁꯛꯇꯝꯗ ꯋꯥꯡꯈꯠꯂꯛꯇꯨꯅ ꯏꯕꯦꯂꯩꯕꯨ ꯏꯃꯨꯡꯗ ꯃꯈ꯭ꯋꯥꯡꯗ ꯆꯦꯟꯗꯨꯅ ꯄꯨꯁꯤꯟꯈꯤꯕꯗꯨꯗ ꯆꯟꯆꯟꯗꯤ ꯄꯨꯡꯉꯛ ꯉꯛꯅ ꯌꯦꯡꯂꯒ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯂꯤ ꯀꯤꯔꯛꯂꯗꯨꯅ꯫ ꯁꯣꯝꯗꯅ ꯏꯕꯦꯂꯩꯗꯤ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯗꯨꯅ ꯁꯤꯔꯦ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯊꯕꯛ ꯁꯨꯔꯝꯕ ꯑꯃꯗꯤ ꯂꯩꯔꯝꯕ ꯃꯤ ꯄꯨꯝꯅꯃꯛꯇꯣ ꯀꯩꯗꯧꯅꯕ ꯌꯥꯎꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯂꯥꯏꯔꯤ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯁꯨꯛꯆꯦꯛ ꯅꯥꯆꯦꯛ ꯇꯥꯔꯒ ꯂꯩꯔꯤ꯫ ꯏꯕꯦꯂꯩꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯑꯩ ꯇꯦꯛꯂꯦ ꯑꯩ ꯁꯤꯔꯦ ꯁꯣꯔ ꯐꯨꯜꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯏꯕꯦꯂꯩꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯔꯤ ꯑꯗꯨꯒ ꯐꯝꯍꯜꯂꯒ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯍꯥꯏꯗꯣꯛꯂꯨꯕ ꯇꯝꯊꯣꯛꯂꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯃꯨꯡ ꯆꯪꯉꯛꯄꯗ ꯊꯣꯡꯖꯤꯟꯄꯥꯟꯗ ꯄꯜꯂꯒ ꯎꯞꯁꯜꯂꯒ ꯇꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯂꯥꯏ ꯐꯗꯤꯕꯤꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯆꯟꯆꯟꯒꯤ ꯃꯕꯣꯛ ꯏꯕꯦꯂꯩꯅ ꯍꯣꯏꯅꯦ ꯅꯪꯒꯤ ꯂꯥꯏꯙꯤ ꯑꯁꯤꯅ ꯈꯨꯔꯧ ꯊꯥꯡꯖꯤꯜꯂꯛꯂꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯑꯗꯣꯝꯗ ꯊꯩꯗꯣꯛꯈ꯭ꯔꯤ꯫ ꯃꯌꯥꯝꯗꯣ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯅꯔꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯣꯛꯇ꯭ꯔꯕꯅꯤꯅ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯤ꯫ ꯏꯕꯦꯂꯩꯒꯤ ꯈꯨꯅꯤꯡꯗ ꯁꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯇꯨꯁꯟꯕꯗ ꯁꯣꯛꯄꯣꯏ ꯅꯤꯡꯂꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯍꯥꯞꯆꯤꯟꯅꯕ ꯇꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯆꯠꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩ ꯂꯥꯏꯙꯤ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯆꯟꯆꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯪ ꯅꯕꯣꯛ ꯑꯩ ꯁꯤꯈꯤꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯕꯨꯠ ꯑꯁꯤ ꯃꯁꯤ ꯃꯥꯡꯍꯟꯈꯤꯕꯅ ꯐꯕ꯭ꯔꯥ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯆꯟꯆꯟꯗꯣ ꯄꯪꯀꯞꯇ ꯀꯞꯂꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯕꯦꯂꯩꯅ ꯐꯤ ꯑꯃꯅ ꯑꯃꯨꯛ ꯂꯥꯏꯙꯤ ꯑꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯣꯝꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯤ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯀꯔꯛ ꯀꯔꯛ ꯂꯥꯛꯇꯨꯅ ꯀꯤꯁꯟꯈ꯭ꯔꯒ ꯅꯍꯥꯛꯅ ꯃꯁꯤ ꯍꯦꯛ ꯁꯣꯛꯄꯗ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯆꯟꯆꯟꯗ ꯏꯕꯦꯂꯩꯅ ꯆꯩꯔꯝꯂꯒ ꯏꯕꯦꯂꯩꯗꯣ ꯃꯈꯨꯠ ꯃꯁꯥ ꯁꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯦꯂꯩꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯅꯝꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯥꯎꯔꯤ꯫ ꯏꯕꯦꯂꯩꯗꯣ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛꯇ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯉꯁꯥꯏꯁꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯥꯛꯅꯔꯤꯕꯅꯤ ꯌꯦꯡꯉꯨꯇꯨ ꯁꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯎꯍꯜꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯂꯐꯨ ꯃꯈꯣꯡꯗꯒꯤ ꯂꯧꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯎ ꯍꯥꯏꯔꯛꯄꯗ ꯏꯕꯦꯂꯩꯅ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯑꯣꯏꯔꯝꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯃꯗꯨ ꯃꯌꯥꯝꯗꯨ ꯇꯝꯂꯨꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯊꯤꯈ꯭ꯔꯦꯗ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤꯁꯦ꯫ ꯐꯔꯦ ꯐꯔꯦ ꯂꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯊꯣꯛꯂꯕꯅꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯕꯦꯂꯩꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯌꯣꯝꯁꯤꯜꯂꯤꯕ ꯐꯤ ꯑꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯍꯜꯂꯨꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤꯒꯤ ꯏ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯦꯗꯅ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯌꯣꯝꯁꯤꯜꯂꯒ ꯊꯅꯝꯂꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛ ꯆꯩꯒ ꯇꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯅꯁꯨ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯏꯕꯦꯂꯩꯅ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯀꯧꯊꯣꯔꯛꯂꯤ꯫ ꯑꯉꯥꯡꯗꯣ ꯉꯁꯥꯏ ꯃꯈꯩ ꯀꯞꯂꯨꯕꯒꯤ ꯃꯃꯤꯠ ꯃꯅꯥꯒꯗꯣ ꯄꯨꯡꯄꯣꯝ ꯄꯣꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯦ ꯅꯪꯒꯤ ꯂꯥꯏꯙꯤ ꯑꯁꯤ ꯅꯪꯒ ꯆꯥꯟꯅꯗ꯭ꯔꯦ ꯅꯪꯕꯨ ꯍꯥꯠꯅꯅꯕ ꯅꯪꯕꯨ ꯃꯥꯡꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯂꯥꯏ ꯐꯗꯤꯕꯤ ꯐꯠꯇꯕꯅꯤꯅꯦ꯫ ꯃꯁꯤ ꯅꯍꯥꯛꯅ ꯁꯨꯝ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯐꯝꯗ ꯇꯥꯔꯛꯂꯒꯅꯤ ꯑꯗꯨꯅꯅꯦ ꯁꯦ ꯄꯨꯄꯨ ꯋꯥ ꯍꯩꯒꯦꯁꯦ ꯂꯥꯏꯙꯤ ꯑꯁꯤꯒ ꯅꯪꯒ ꯄꯨꯜꯂꯨꯔꯅꯨ ꯑꯩ ꯂꯥꯏꯙꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯃꯈ꯭ꯌꯥꯠ ꯁꯦꯒꯥꯏꯕ ꯃꯃꯤꯠ ꯀꯣꯊꯣꯛꯄ ꯑꯃꯗꯤ ꯃꯤꯒꯤ ꯑꯉꯥꯡ ꯃꯆꯥ ꯀꯌꯥꯕꯨ ꯃꯍꯥꯛꯅ ꯃꯤꯍꯥꯠ ꯊꯤꯅ ꯊꯤꯅ ꯍꯥꯠꯂꯒ ꯆꯥꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯆꯤꯡꯕ ꯀꯤꯔ ꯀꯤꯔ ꯋꯥꯔꯤ ꯀꯌꯥ ꯂꯤꯕꯤꯔꯤ꯫ ꯑꯗꯨꯃ ꯂꯤꯔꯨꯕꯗꯒꯤꯗꯤ ꯆꯟꯆꯟꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯂꯥꯏꯙꯤ ꯑꯗꯣ ꯀꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯤꯍꯜꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯥꯀꯣꯡꯗ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯈꯤ꯫ ꯑꯗꯨꯅ ꯂꯩꯋꯥ ꯁꯣꯟꯈꯤꯕꯗꯒꯤꯗꯤ ꯆꯟꯆꯟꯗꯣ ꯂꯥꯏꯙꯤ ꯑꯗꯨ ꯁꯨꯡꯄꯥꯝ ꯄꯥꯝꯂꯛꯇ꯭ꯔꯤ ꯀꯤꯕꯅꯁꯨ ꯂꯣꯏꯔꯤ꯫
ꯑꯁꯨꯝꯅ ꯀꯤꯍꯜꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯏꯕꯦꯂꯩꯗ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯖꯩꯒ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯡ ꯌꯦꯟ ꯑꯃꯗꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯦ꯫ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯪꯅꯔꯛꯄꯁꯨ ꯌꯥꯏ, ꯈꯪꯅꯔꯛꯇꯕꯁꯨ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯅꯔꯛꯂꯕꯗꯤ ꯆꯟꯆꯟꯒꯤ ꯃꯃꯥ ꯍꯧꯖꯤꯛ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯀꯤ ꯌꯥꯏꯐ ꯃꯪꯒꯣꯜꯒꯤꯗꯃꯛ ꯑꯃꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯖꯥ ꯄꯨꯖꯥ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯦꯟꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯏꯕꯦꯂꯩꯅ ꯃꯥꯏꯕ ꯑꯗꯨ ꯇꯥꯟꯅꯔꯒ ꯂꯥꯏ ꯗꯤꯕꯤ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯖꯩꯒ ꯇꯧꯅꯅꯕ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯖꯩꯒ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯁꯤꯡ ꯄꯩꯗꯨꯅ ꯃꯊꯛꯇ ꯍꯥꯞꯂꯒ ꯄꯣꯂꯣꯏꯔꯛꯄ ꯍꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯟꯆꯟꯗꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯕꯣꯛꯇ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ "ꯀꯤꯒꯅꯨ ꯀꯤꯒꯅꯨ, ꯅꯪꯒꯤ ꯕꯨꯕꯣꯛꯀ ꯄꯨꯄꯨꯒ ꯂꯩꯔꯤꯕꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯔꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯂꯦꯞꯇꯕꯤꯗ ꯑꯗꯨꯃꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯇꯥꯟꯊꯣꯛꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯖꯩꯒꯗꯣ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤ ꯆꯠꯊꯔꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯣ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯃꯪꯁꯤꯜꯂꯛꯂꯤ꯫ ꯅꯣꯡ ꯃꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡ ꯑꯗꯨꯕꯨ ꯆꯨꯔꯛꯇꯅꯕꯒꯤꯗꯃꯛ, ꯅꯣꯡ ꯑꯗꯨꯕꯨ ꯈꯥꯝꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯂꯩ ꯑꯉꯥꯡꯕꯗꯣ ꯇꯣꯠꯁꯤꯟꯅꯔꯒ ꯃꯊꯛꯇ ꯆꯥꯏꯈꯠꯇꯨꯅ ꯂꯩꯋꯥ ꯀꯌꯥꯁꯨ ꯁꯣꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯌꯥꯏꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯇꯥꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯈ꯭ꯔꯕꯗꯤ ꯑꯃꯥꯏꯕ ꯃꯁꯥꯃꯛ ꯉꯥꯎꯅ ꯐꯩꯅ ꯅꯥꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯊꯋꯥꯏ ꯃꯥꯡꯕ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡ ꯎꯆꯤꯟ ꯅꯥꯆꯤꯟ ꯖꯩꯒ ꯇꯧꯕ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯟꯆꯟꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯎꯕ ꯁꯨꯐꯪ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯒ ꯂꯥꯏꯙꯤꯕꯤ ꯑꯗꯣ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯣ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤ꯫ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯜꯂꯕ ꯃꯇꯨꯡ ꯏꯕꯦꯂꯩꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯏꯕꯦꯂꯩ, ꯂꯥꯏꯙꯤ ꯑꯁꯤ ꯍꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯎꯅꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯍꯥꯛꯅꯅꯦ ꯇꯤꯟꯌꯦꯠ ꯂꯥꯏꯌꯦꯠꯇꯅ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯩꯈꯥꯏ ꯇꯧꯊꯣꯛꯈ꯭ꯔꯁꯤ꯫ ꯆꯥꯛ ꯈꯔ ꯊꯣꯡꯀꯠꯂꯨꯔꯣ, ꯆꯥꯛꯂꯦꯟ ꯀꯠꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯔꯒ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯒꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯕꯦꯂꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯒꯤ ꯂꯥꯏꯔꯨꯛ ꯆꯜꯂꯤ꯫ ꯑꯗꯨꯝꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ, ꯂꯥꯏꯔꯨꯛ ꯁꯦꯝꯂꯤꯉꯩ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯅꯣꯡꯁꯨ ꯇꯥꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯥ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯟꯆꯟꯗꯤ "ꯕꯨꯕꯣꯛ, ꯑꯁꯤꯗ ꯀꯞꯂꯤꯕꯁꯦ ꯀꯅꯥꯅꯣ ꯑꯁꯤꯕꯣ?" ꯍꯥꯏꯔꯛꯄꯗ ꯆꯟꯆꯟꯒꯤ ꯃꯕꯣꯛ ꯏꯕꯦꯂꯩꯅ "ꯑꯁꯤꯁꯦ ꯂꯥꯏ ꯐꯠꯇꯕꯅꯤ, ꯑꯗꯨꯅꯅꯦ ꯅꯈꯣꯏꯒꯤ ꯄꯨꯄꯨꯁꯤꯅꯅꯦ ꯃꯁꯤꯕꯨ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨꯀꯣ ꯏꯁꯨꯊꯣꯏꯕꯤ" ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯏꯁꯤꯡ, ꯆꯥꯛ ꯑꯃꯗꯤ ꯌꯦꯟꯁꯥꯡꯅꯆꯤꯡꯕ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯂꯥꯇꯣꯟ ꯑꯃꯗ ꯍꯥꯞꯂꯒ ꯃꯄꯥꯜꯗ ꯄꯔꯞ ꯄꯔꯞ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯦꯂꯩꯗ "ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯀꯅꯨ, ꯑꯩꯅ ꯍꯦꯛ ꯆꯪꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯩꯔꯝꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯄꯔꯞ ꯄꯔꯞ ꯊꯣꯡꯒꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯡꯒꯥꯟ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯆꯥꯛ ꯑꯗꯣ ꯀꯠꯊꯣꯛꯂꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯥꯏꯙꯤꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯥꯛ ꯑꯗꯣ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯃꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯙꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯑꯃꯥꯏꯕ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯏꯕꯦꯂꯩꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯏꯕꯦꯂꯩ, ꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ, ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯇꯧꯔꯨꯔꯒꯅꯨ꯫ ꯅꯪꯒꯤ ꯅꯁꯨꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯊꯤꯗꯅ ꯇꯧꯔꯨꯕ ꯑꯁꯤꯒꯤ ꯃꯍꯩꯅ ꯅꯉꯣꯟꯗ ꯉꯁꯤ ꯑꯋꯥꯕ ꯅꯪꯂꯤꯕꯅꯤ꯫
ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤꯒꯤ ꯃꯍꯩ ꯑꯁꯤ ꯍꯩꯔꯝꯗꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯂꯣꯏꯅꯃꯛ ꯃꯨꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯅꯍꯥꯛ ꯍꯥꯟꯅ ꯃꯨꯠꯀꯅꯤ꯫ ꯅꯪꯒꯤ ꯊꯋꯥꯏꯃꯤ ꯃꯍꯥꯛꯅ ꯀꯧꯗꯨꯅ ꯂꯩꯔꯝꯂꯦ, ꯐꯃꯨꯡꯗ ꯅꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯏꯕꯦꯂꯩꯅ ꯅꯣꯡꯃ ꯃꯍꯥꯛꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯄꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯇꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ "ꯇꯣ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ, ꯑꯗꯣ ꯇꯞꯅ ꯇꯞꯅ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯨ ꯄꯪꯀꯨꯏ ꯀꯨꯏꯗꯅ ꯐꯔꯛꯂꯒꯅꯤ, ꯌꯨꯝꯗ ꯍꯜꯂꯛꯂꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯃꯥꯅ ꯊꯋꯥꯏ ꯆꯨꯞꯄ ꯍꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯨꯔꯒꯅꯨꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠ 2-3 ꯁꯨꯕꯗ ꯏꯕꯦꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤ ꯆꯟꯆꯟꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯕꯦꯂꯩ ꯑꯃꯗꯤ ꯆꯟꯆꯟ ꯑꯇꯩ ꯑꯇꯩ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯁꯥꯟꯅꯕ ꯅꯠꯇꯅ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯍꯥꯏꯅꯈꯤꯗ꯭ꯔꯦ꯫ ꯏꯕꯦꯂꯩꯅꯁꯨ ꯍꯧꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯀꯣꯟꯅꯊꯪꯗ ꯈꯪꯖꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯁꯨ ꯃꯕꯦꯜ ꯃꯍꯧꯁꯥꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯁꯤꯡꯒꯨꯜ ꯂꯤꯅꯗꯨꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫